Information Service Television Network ISTV na lepalitna sandok sariba chayul ga khana batholum ni makok thongba singi wari ari batholum si bothok sabagi aduga miyam da masi thorum simak madu pujarakpa uchabagi maroi ba maramdi Manipur da lady ba tongan ba phil da mai pak la music mohin mai pak non bohona bam tamda honarapa thengna ba awaba nungai ba wari kya se khoina saje hari ba wari si miyam da madu khoina relate uni khangan jabni at the same time Manipur da pokcha buwarbasu mapan lebak da thabak tawkhiba sanakhiba tongan ba music mai palpum tamsu khudong chaw phanglagadi ekhoina wari saje aduga manaba wari se khoina lije ngasi ekhoigi studio da hojik lengsin bidna le biribi Manipur imagi tanglaba mamomni sanaba haibasida maruoina weight lifting haibasida matam sangna masagi leiriba energy khuding mak kathopna am dedicated wena sana raklabi sina marum weraga Malemgi tanglaba championship kaya da gold medal lawdana Manipur imagi mingchat kaya purupangam kharbi India gi mingchat kaya purupangam kharbini handakta 2018 gi Gold Coast Australia da pangthokhiba kungama thoisuba Commonwealth Games da weight lifting hariba masana sida gold medal lawr kharbi tanglabi chanuni khumukcham Sanjita Chanu ngasi ekoi studio ISTV studio lengbira pumro ni sasi uji amna chenma matamni sanabagi kari degi tongan ba maram mayamgi hariba punamuk tu kautuk piraga ISTV nusi bidna especially ai bior singsin nusi bidna wari batai ngatang sanabagi tanjas bibiro pase masi yam nungai je ahan boina adum thagase pondok seri loina na 21st Commonwealth Games ani supan jakraba sida gold medal lobira pa Manipur imag maruina sanaru singi Bihar dagi suma chawraba mingsa si pubira pase masigi congratulations sabi simsu Sanjita gi mafam nahan mon thamjari thank you Sanjita si maruina te sanabagi wari ga silak ringai dini isagi pokpham se masi kadai dano kadai de le yum ai maruina address aduga ima babung lon lai libra sindaw kaya no haibesina ai hanba wa muije nong ta na haibi ai kaksing kuno umarten awang lakai degi ni Imphal da ina kilometer 75 muk chatlaga leibani adugi khungang da gini ai ima baba ani maksuna leijari ima gi mamingna takol ongbi aduga baba gi mamingna lukhoi maitai aduga ai gi isina khoi mangani nupi mari nupa ama khak yawe nupi akoi isina mangai monung da aina ahun subini hoji adum kaksing khunong da dum laibiri bra aduga maruina hoji sanaba lakko khotpa se karmai tawi ai huzikti kaksinguno umatinda chu yum leijari adugo aigi sanabagi haide khoi khungang da gym leitaba adagi aigi weight training adagi running mukta tawning na chu adumba khudong chadaba mayam leibuduna aina ma adugi maram oiraga ai huzikudi thongju da kanchikpo da koya kano ma ingkol ma sama leiraga e tuzati holji haidi maruina Imphal da thongju da hoji settle tawre harineba jam nunga jesima ada sanabagi apa amba siga sidi kamai toro inu maru yumda akogi ima baba du yamna inspiring way bra du isin noksing salna biya kamai to isana basi kamai pamin ai akoi imungi akoi adai khungi oina sana bagasi kaya amata laite adugo matamdu da ai angang ju oiriba aduga akoi yumse khara hadi buana hore haitare
ꯋꯥꯅ ꯍꯧꯔꯛꯑꯁꯨ ꯈꯨꯃꯥꯏꯅ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗ ꯇꯤꯚꯤ ꯃꯆꯥ ꯑꯃꯒ ꯈꯤꯜꯂꯒ ꯂꯩꯔꯝꯃꯦ ꯑꯗ ꯏꯁꯄꯣꯔꯠꯀꯤ ꯂꯥꯏꯟ ꯁꯨꯝ ꯆꯦꯅꯦꯜ ꯁꯨꯝ ꯌꯦꯡꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯅ ꯁꯛꯅꯥꯏꯔꯕꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯟꯖꯔꯥꯅꯤꯁꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯖꯔꯦ ꯑꯗꯣ ꯃꯥꯅ ꯁꯨꯝ ꯁꯥꯟꯅꯕ ꯇꯤꯚꯤꯗꯒ ꯁꯨꯝ ꯎꯔꯛꯄꯗꯨꯗ ꯋꯥꯈꯜꯁꯤꯗ ꯍꯥꯏꯗꯤ ꯁꯥꯟꯅꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯥꯟꯅꯕ ꯄꯥꯝꯃꯗꯤꯅ ꯌꯨꯝꯗꯗꯤ ꯍꯦꯛ ꯍꯥꯏꯕ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯕꯗꯤ ꯍꯦꯛ ꯀꯣꯏꯕ ꯏꯀꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯥꯎꯔꯛꯈꯤꯕꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯐꯥꯎꯔ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ 8 ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯩ 9ꯁꯤꯗꯤ ꯏꯝꯐꯥꯜꯗ ꯊꯥꯡꯃꯩꯕꯟꯗ ꯇꯝꯍꯜꯂꯛꯑꯦ ꯏꯃꯥ ꯍꯣꯏꯅ ꯑꯗ ꯇꯝꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯀꯣꯆꯤꯡ ꯑꯩ ꯁꯦꯅꯥꯝ ꯂꯩꯀꯥꯏꯗ ꯀꯣꯆꯤꯡ ꯑꯃ ꯃꯦꯠꯀꯤ ꯀꯣꯆꯤꯡ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯥꯡꯃꯩꯕꯟ ꯈꯣꯡꯅꯥꯝ ꯁꯤꯂꯣꯡꯕ ꯂꯩꯀꯥꯏꯗꯒꯤ ꯑꯗꯣ ꯃꯥꯁꯨ ꯁꯥꯟꯅꯕ ꯌꯥꯎꯔꯝꯃꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯁꯥꯟꯅ ꯌꯥꯎꯔꯝꯃꯦ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯒ ꯑꯩꯒ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄ ꯑꯗ ꯃꯥꯁꯦ ꯁꯨꯝ ꯁꯥꯟꯅꯕ ꯌꯥꯎꯔꯛꯄ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯥꯝꯃꯒ ꯂꯩꯔꯝꯕꯗꯨꯒ ꯑꯗꯒꯤ ꯃꯥꯅ ꯁꯥꯟꯅꯔꯝꯕꯗꯨꯒ ꯑꯩꯅ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯦ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯏꯃꯥ ꯑꯩꯁꯨ ꯁꯥꯟꯅꯕ ꯌꯥꯎꯒꯦꯅ ꯑꯗ ꯏꯃꯥ ꯍꯣꯏꯅꯗꯤ ꯑꯍꯥꯟꯕꯗ ꯁꯥꯟꯅꯕꯁꯤ ꯃꯣꯏꯅꯁꯨ ꯈꯪꯉꯛꯇꯕꯅꯤನ ꯌꯥꯎꯔꯨꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯒꯤ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯁꯦ ꯎꯕꯗ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯃꯨꯛ ꯍꯥꯏꯕꯗ ꯕꯕꯥꯅ ꯏꯆꯥꯅꯕꯨ ꯄꯥꯝ ꯇꯥꯔꯗꯤ ꯐꯔꯦ ꯁꯥꯟꯅꯔꯣ ꯑꯗꯣ ꯁꯥꯟꯅ ꯇꯥꯔꯒꯁꯨ ꯅꯪ ꯂꯥꯏꯔꯤꯛꯇꯤ ꯇꯣꯛꯄ ꯌꯥꯗꯦ ꯂꯥꯏꯔꯤꯛꯁꯨ ꯅꯪ ꯇꯝꯒꯗꯕꯅꯤ ꯁꯥꯟꯅꯕꯁꯨ ꯅꯪ ꯁꯥꯟꯅꯒꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯏꯝꯐꯥꯜ ꯈꯨꯃꯟ ꯂꯝꯄꯥꯛ ꯁꯥꯏꯁꯤꯗ ꯑꯩꯅ ꯑꯣꯖꯥ ꯔꯟꯖꯟ ꯀꯣꯆ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯣꯖꯥ ꯔꯟꯖꯟꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯒ ꯑꯗꯨꯝ ꯑꯣꯖꯥꯅꯁꯨ ꯌꯦꯁ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯌꯥꯎꯔꯛꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯦꯠ ꯂꯤꯐꯇꯤꯡ ꯀ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯈꯟꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯟꯅꯕꯁꯤ ꯄꯥꯝꯕꯗꯒꯤ ꯆꯪꯈꯤꯕꯗꯨꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯝ ꯈꯟꯈꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯁꯥꯟꯅꯕꯁꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯁꯥꯟꯅꯕꯅ ꯀꯩꯅꯣ ꯕꯣꯛꯁꯤꯡꯅ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯤ ꯈꯟꯕ ꯂꯩꯇꯕ ꯁꯥꯟꯅꯕ ꯍꯥꯏ ꯃꯁꯥꯟꯅꯁꯦ ꯑꯃ ꯑꯣꯏꯔꯣ ꯁꯥꯟꯅꯕꯕꯨ ꯌꯥꯔꯗꯤ ꯁꯥꯟꯅꯔꯗꯤ ꯑꯗꯨꯃꯥꯏꯅꯈꯟꯈꯤ ꯋꯥꯈꯜꯁꯤꯗ ꯑꯗꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡꯁꯤ ꯁꯥꯟꯅꯔꯛꯄ ꯍꯧꯔꯛꯉꯥꯏꯁꯤꯗ ꯍꯥꯏꯗꯤ ꯑꯔꯨꯝꯕ ꯊꯥꯡꯒꯠꯂꯛꯄ ꯑꯗꯩ ꯃꯌꯥꯝ ꯇꯧꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯃꯌꯥꯝ ꯐꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯞꯇꯥꯃꯨꯛ ꯁꯥꯟꯅꯕꯁꯤꯗ ꯃꯁꯜ ꯄꯦꯟ ꯇꯧꯔꯛꯄ ꯑꯗꯒꯤ ꯁꯨꯝ ꯃꯌꯥꯝ ꯋꯥꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩꯅ ꯇꯣꯛꯑꯒꯦꯅ ꯑꯩ ꯃꯔꯛꯁꯤꯗ ꯍꯞꯇꯥꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯤꯗ ꯈꯜꯂꯝꯕꯁꯤꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯃꯥ ꯍꯣꯏꯕꯥꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯌꯦꯕ ꯅꯪ ꯁꯥꯟꯅꯕ yaw ꯇꯥꯔꯁꯨ ꯍꯥꯏꯗꯤ ꯌꯥꯎꯒꯦꯅ ꯍꯞꯇꯥ ꯑꯃꯨꯛ ꯊꯥ ꯑꯃꯨꯛ ꯌꯥꯎꯔꯒ ꯇꯣꯛꯂꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯅ ꯇꯣꯛꯑꯒꯦ ꯍꯥꯏꯕꯁꯨ ꯃꯣꯏꯗ ꯉꯝꯈꯤꯗꯕ ꯑꯗꯒꯤ ꯁꯥꯟꯅꯔꯁꯨ ꯑꯩꯉꯣꯟꯗ ꯋꯥꯕꯗꯣ ꯍꯥꯏꯗꯤ ꯊꯥꯡꯃꯩꯕꯟꯗ ꯑꯩꯅ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯃꯇꯝꯗꯨꯗ ꯈꯨꯃꯥꯏ ꯁꯥꯏꯀꯜ ꯑꯃ ꯂꯩꯅꯕ ꯄꯩꯁꯥꯒ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯈꯣꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯈꯣꯡꯅ ꯆꯠꯂꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯄ ꯑꯗꯩ ꯍꯜꯂꯛꯄ ꯑꯩꯉꯣꯟꯗ ꯃꯁꯜ ꯄꯦꯟꯅꯇꯧꯕ ꯋꯥꯕꯗꯣ ꯑꯗꯨ ꯇꯥꯂꯛꯇꯨꯗ ꯑꯩꯅ ꯇꯣꯛꯅꯤꯡꯕꯁꯦ ꯐꯥꯎꯔꯝꯃꯦꯕ ꯇꯣꯛꯅꯤꯡꯕꯁꯦ ꯐꯥꯎꯕꯁꯦ ꯏꯃꯥ ꯍꯣꯏꯁꯤꯗ ꯍꯥꯏꯕ ꯀꯤꯗꯅ ꯃꯣꯏꯅ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯀꯤꯕꯗꯒꯤ ꯑꯗꯨꯝ ꯅꯝꯐꯨꯗ ꯑꯩꯅ ꯁꯥꯟꯅꯔꯛꯄꯊꯥ ꯑꯃꯨꯛ ꯌꯥꯎꯕꯗꯒꯤ ꯊꯥ ꯑꯃꯨꯛ ꯁꯨꯔꯛꯄꯗꯩꯗꯤ ꯃꯁꯜ ꯄꯦꯟ ꯀꯩꯒꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯁꯥꯟꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯃꯍꯥꯎꯁꯦ ꯈꯪꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯈꯪꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅ ꯁꯤ ꯊꯥꯡꯒꯠꯂꯗꯤ ꯁꯤ ꯌꯧꯔꯗꯤ ꯑꯗꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯌꯥꯝꯁꯤꯗꯒꯤ ꯌꯣꯠꯁꯦ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯈꯣꯏ 3-4 ꯁꯥꯟꯅꯃꯤꯟꯅꯕꯁꯤꯗ ꯃꯣꯏꯗꯒꯤ ꯍꯦꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯃ ꯐꯥꯎꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯒ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯏꯗ ꯆꯪꯉꯦ ꯑꯣꯖꯥ ꯔꯟꯖꯟꯒꯤ ꯃꯈꯥꯗ ꯁꯥꯟꯅꯕ ꯍꯧꯔꯦ ꯑꯗꯣ ꯁꯥꯏꯁꯤ ꯍꯦꯛꯇ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯃꯣꯏꯒꯤ ꯁꯥꯏꯒꯤ ꯇꯝꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯁꯥꯏꯒꯤ ꯇꯝꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯑꯥꯎꯠꯁꯥꯏꯗꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑ ꯁꯥꯟꯅꯔꯝꯕꯅꯦ ꯑꯗꯨ ꯃꯇꯝꯁꯤꯗ ꯃꯣꯏ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯃ ꯇꯧꯋꯦ ꯍꯥꯏ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯁꯤꯗꯒꯤ ꯐꯥꯔꯁ ꯇꯥꯔꯛꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯦꯀꯦꯟꯒꯨꯝꯕ ꯇꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯁꯥꯏꯗ ꯁꯦꯂꯦꯛꯁꯟ ꯈꯜꯂꯝꯃꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗꯦ ꯑꯗꯩ ꯑꯣꯖꯥꯅ ꯇ꯭ꯔꯦꯅꯤꯡꯁꯦ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯎꯕꯁꯤꯗ ꯁꯨꯝ ꯃꯌꯥꯝ ꯊꯥꯡꯒꯠꯂꯛꯄꯁꯦ ꯑꯩ ꯍꯞꯇꯥꯃꯨꯛꯇꯪ ꯁ꯭ꯅꯦꯠ 30ꯒꯁꯦ ꯑꯗꯨꯝ ꯊꯥꯡꯒꯠꯄ ꯉꯝꯈꯤꯕ ꯑꯗꯩ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯑꯃꯨꯛ ꯍꯥꯜꯂꯟꯕꯁꯤꯡꯗꯒꯤꯁꯨ ꯐꯥꯏꯠ ꯇꯧꯅꯔꯛꯄꯗ ꯑꯩꯅ ꯑꯗꯨꯝ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯁꯨꯝ ꯐꯖꯔꯛꯄ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯗꯒꯤ ꯑꯣꯖꯥꯅ ꯅꯪ ꯁꯥꯏꯗ ꯂꯩꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦ ꯑꯗ ꯑꯩꯅ ꯑꯣꯖꯥ ꯑꯩ ꯂꯩꯅꯤꯡꯉꯦ ꯑꯩꯁꯦ ꯑꯊꯥꯞꯄꯒꯤ ꯁꯨꯃꯥꯏꯅꯁꯨ ꯂꯥꯛꯄꯅꯤꯅ ꯕꯔꯥꯗꯁꯨ ꯂꯩꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯈꯔ ꯂꯩ ꯑꯩ ꯂꯩ ꯁꯥꯏꯗ ꯂꯩꯕ ꯐꯪ ꯇꯥꯔꯗꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯑꯋꯥꯕ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯀꯣꯛꯀꯅꯤꯅ ꯍꯥꯏꯕꯗꯨꯗ ꯑꯣꯖꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯩꯀꯩ ꯄꯣꯔꯛꯑꯣ ꯈꯣꯠꯂꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯆꯪꯈꯤꯕꯅꯤ ꯑꯗꯣ ꯁꯥꯏꯗ ꯆꯍꯤ ꯀꯌꯥꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤ ꯑꯣꯖꯥ ꯔꯟꯖꯟꯒꯤ ꯃꯈꯥꯗ ꯁꯥꯟꯅꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯣꯆ ꯍꯥꯏꯗꯤ ꯇꯝꯕꯤꯅꯕ ꯇ꯭ꯔꯦꯅꯔ ꯀꯅꯥ ꯌꯥꯎꯏ ꯁꯥꯏꯗ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯨꯗ ꯁꯥꯏꯗ ꯕꯣꯛꯁꯤꯡꯒꯤꯗꯤ ꯑꯣꯖꯥ ꯑꯃꯒ ꯑꯣꯖꯥ ꯏꯕꯣꯝ ꯆꯥꯎꯋꯦ ꯃꯣꯏ ꯑꯇꯩ ꯏꯚꯦꯟꯒꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨ ꯋꯦꯠ ꯂꯤꯐꯇꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥ ꯔꯟꯖꯟꯒ ꯑꯣꯖꯥ ꯑꯃ ꯃꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨ ꯑꯣꯖꯥ ꯑꯅꯤꯗꯨꯒ ꯃꯕꯥꯅꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯕꯥꯅꯤꯒꯤ ꯃꯈꯥꯗ ꯑꯩꯅ 19 ꯀꯌꯥꯗꯅꯣ ꯆꯪꯉꯤꯁꯦ ꯑꯗꯨ ꯁꯥꯏꯗ ꯃꯔꯨꯑꯣꯏꯅ ꯁꯥꯏꯗ ꯖꯣꯕ ꯇꯧꯔ ꯃꯇꯨꯡ ꯆꯪꯉ ꯃꯇꯨꯡꯗ
hostel daga leibado sahi kya ai tahi outsider oina ai tahi tha ahum mari khatane aina adumai barada la la amba adai dum hostel join tawba adum bangre 2006 ta ye hostel join tawba sana badi sana re training tawre exposure si piba hore idana ando ahan ba competition yaw hai the championship yaw se ningsing binongani khalini kari dei han yaw ado interest hai degi hogi bani interest hai gi khoi trial ama tawe matam da interest hai di tunga ba india manung da laiba sai singi gi tournament oiba adum ba interest hai ama pangthu e Visakhapatnam da da ai matam da 44 da sanarame 44 da sanaram ba gi ai atmaina goal lawrakhi adu yana na so goal lawku do jana su harau gi ba tare harau ra nang simnang modi kano tawba ngamgani khokar phajana sano kholo kaina interest hapira pa adagi su engonda harau bai do oigi ba adagi hena haidi sana ningba hawrakhi ba adagi diet chana buje haidi aina tawri performance dagi asmathang tha ni sidai kiji ani up tawba ngamadi kaina wakhanje dai dum khanba hawre khanba rangai sida yum dagi haidi hostel da laije diet breakfast adum khara de dum pi adoi tar aduna taba extra diet chaning pa adum ba yaropa adum ba da khudong cha taba nungai pen da badi mayam laiye yum daga ima lupa lising am piru ga haibda sum ima ina pesa do laita bani na chana baji bu pesa sangbra chana baji pesa sangde na haine do nang kamai pesa da hai lai kamai tai no kan hai bna chingba mayam harak pa de e adu tan na ti mai extra dash mai chaning bai ni haira komana lising am do pira mani lising am ai ji dai lai bada kasoi ki de tha ma chara ga dum loi ki tha do lora ga mu hai bada pesa da hai lai nang khang am dre to ga hai pa chingba hoji biorsin tabirangani kumokcham sanjita sanuna horopa matamda thengarapa mai struggle duni aduna sanaroi amadi winingba oibasu horaba matamda seltumgi awaba watpa lejebana man pami baningi punumsi phangna honabada magonda phaugi banungai tabba mayam madugi yamna painful moment sing duni ngasidi adumaina warkibi sanjita si 5 international goal malengoina pangthokpa championship kaya dani sargi arurse masida gold medal si manga phangbangame aduga hariba international tournament singda silver na ani phangbangame bronze su ani phangbangame aduga 6 times international participation phangdraga su tongan ba malem leba kya da hariba weight lifting idum ta championship si 6 times sargi aba phangabani aduga state abadi national level dadi gold punna taramanga phangre silver na taru phange the bronze na ani phange aduga 2 times best lifter national championship pangtokpa matamda bharat pumbagi oina afaba kwai phaba best lifter oina anirak masi claim tawung amre masi mai credit leruni ana sangai bi sanjita sing asi unajarini ano kaya wana sanjita na horopagi habadugi ahanba part wari angang ujeringi sandi sananingba onu wajiki pumyam wari soji biro singba phumda thamjarba matungda sanjita lakningi se championship soji aina hajiriduni maruina state level gi national level gi wari je sumani laksage ana si lakpa matamda kamai tawi mai thengrappa matamda ando aina sigi matang da tam thana rakpa horokpa sida horokpa gi degi lairakpa mathang next by next is interest ai yaropa degi state level na tingba medan di lauraga kogi national gi thak sida medan gi laura di kaina khalakpa ge wakhal ma phawra matam sida haidi thana bai je khoi wel tingje haidi chakra charaga dum tumma thana bya damina dei diet chabagi dum haidi mathau tarakpanina dai chana bagi pesa gi awaba sim khalakpa da yamna nungai taba ama phawre yumdagi su laiba yumgi condition uraga pesa je haiba ngamdaba adagi somdadi chadradi somda haidi ngamaktaba minister ngamtu tawrokpa mayamda awaba ju yoraga aina imada hai ima thako dingi lupa lising ani ni pibiyo ingonda aina ai adumain hai mongonda ai machi haira roi thako dingi lising ani ni pibiyo na haiba khumana ju hoi phare pige na adumai hare adumai haraga lising ani piraga ju lising ani duna su kona raktara ba ingonda kona raktaba adumai tawdana kona raktaba dagi imana bim saida chalaga haidi lupa tara puthoga tabu chaningak fibam lakselawa adai dress bo ani suna setaba ngai aina adumai honaraga aiji chanaraga national je aina sub junior national je sana dabida yana na 2009 ge Pune da pangthokiba senior national da aije ai kano da
selection khalakpa ada aina khale kaino senior nenge selection ga khale ai jing angang yoi na ani sa darau bom phaweba phawng da dana nang senior nenge selection khalabani aina habta ingon da harau jaraga hadi medan gi di khaludre baide hadi senior nenge participate phang dore na khanbagi asada yam harang chatle bai na matam da ada sarnga da jai matam da bronze lautoreba bronze lautoranga da so haidi khoi oja singna de harau ba khoi federation gi oja sunin gaina da harau enang mangkoloyo tana nang maskinga si lauri medan si degi makada da na matang laubung ham boyu gaina bol ka bibireba ada isi ai je hauraga ai india game gi maming yaureba india game da nang game da sama 2009 itself 2009 sida 9 sida ada 2009 makta de ai game chatre oja so mathang dai da chalo hana khara honara gaina da ma have to dai chakide duga 2010 dagi 10 sida ai je adamaina national games da ma yaura gaina adagi international ge level dai chana ba ho first international exposure hai dai kalai da hana sana mo international je ai selection ek tawga moi game na bangalore da thame bangalore da gi koi malaysia da sub junior kamoloi games aina ma pangthoke adu pangthoki bu da adada sub junior je dum participate tawki punna adada ai dum bronze amaga silver ga dum phang hoji silver ma bronze ma hoji kauna ham ho the rest lemo racing krai kai da krai sana da phang lemo racing je asian championship na china da sana ki adada so ai bronze phangake aduga thang thailand da junior asian championship thailand da silver phangake tu so adagi malaysia da su anirak khanjina ta kiba adumaina tawgi adu thailand da china da korea da adagi south africa adagi paris daga satkiba adagi usa anirak sure ai chacharba world championship ki aduga lam singje mayam yame lam yame sigi 2010 then 2014 2018 14 jedi kraisani 14 gold coast glass coast warangane adama asida ai selection senanes nendagi kano tawbani se akogi selection taroga game sida koi chai kudingi senanes nen adum tawe game da lairaga su senanes nen yaoga senanes nen da medal of the ta di game da laira su out tawe ba adumana ai adum continue 2010 dagi adum continue ai ngasi bo game da adum laira marwena game se bangalore ni laira bangalore da tahi ani laira maga Patiala da mo makata basing isbla eba adi Glasgow school in 2014 si pangtho ise sida di kaino lore se the weight category ni kaya sa 48 sane goal aropane then here comes another very interesting story sidi 2018 ni another commonwealth games la masi 21st commonwealth games ni sina gold coast australia pangtho gadui ne ba sigi wari sini taning ise sina kamai to si wari si ai mamang de ai 48 ta sanaraga dum laksagi adada ai je 2016 gi olympic ki damang ta ai di kamula game 14 gi loira matung da ai di 16 gi olympic si yaung na bagi ai performance dum training da performance dum phajai adai oda ngai na sunang de hanak ti olympic ki qualify soi trabani phajana hono ko no ga badu da ai ji yam na honor zara honor ko da ai di laibak thiba hai gadra ai khangau dana injury oi hiba kaino soise ai khwangi thai mari ji kara pham dokpa adegi running tawba adegi haugalauda kitang nungai taba adumai aduna maramoraga sande sanaraga ju performance si kitang ai best performance up to the mark bibangam dre ngam kidaba adudai ngam kibdagi ai adumaina lehoroga ai olympic participate tawba ngam kide adui matung degi odangai na nang 48 ta sana 53 da hadi sana roina adumaina hairakpa adaisu aina su 53 sana de ai di chance de record yeng buda 53 di chance de waiba ai kitang aina thangalesiga ai kitang wane aduna ai 48 adum sana ja ken haiba ada oda mayam jina adum nang 48 53 da sana bana phani ne mayam jina pressure pirak padegi aina hoi yes haraga aina tumaina 53 da kara aga di ai hana 48 thangal amu dai 50 amuk tawda ba yada banina ai adugi ju kanna honaraga aina tumba chaba khangdang gai ai honaraga tumaina 53 da ju aina performance fazaraga hana kamula games ke anau bari ko loina ju aina ju thamang adu suman to madu thanga padu ai habetanga du ningsang birang ne khali thanga ki bu shane tawgi banina adu
SNES ta kem thanga ki du clean chak ta kem thanga ki 21st commonwealth game ki hoji ki 84 aduga 100 I tawgi 100 trade to I fail oi kimne lip ade SNES te adum hawat pa yabagi ki ji ahum mari hawat pa yabagi adum lai ade tar so aina goli rok law bani na haina uza laptop kre Bangalore le me Patiala de la camp aise adu almost all the years adu mayam camp te le na si matam si di sumana achievement si batang phange adu national record mayam thame swai di kramai to sel thungi pibam si yum de still depend tori bra natraga sigi sponsorship naga leirabra kramai to aina international gi thakta sanarakpa horokpa de kidi ai yumdagi pesa le kawudi kawe tu tar jo kitang di ai international level thananga da ko india government na ade international gi goal lokta de pala ama sun junior do na la ani piba senior do ga na la om piba to ayam badan ai senior da par adum tawrubani na adum pesa khara pirakpa pesa tuna ai adum ai sagi yumdagi yembodi yumgi dinata ba isagi dai chana bai goina di aduna de ai kitang nungai ba ade chaba thakpa Sunning water, so Zaba Panga. Somehow manage the woman. The practice the wing monks. Common practice away, and our Manipur side the later, now we meet the data. See that over training Makal. Adegi the game like an over Bangalore, either or Patiala the Toropa. Training see hectic practice, Aduga, more scientific winner, practices Torokumatum City, Kramantawi. Manipur the Toropaga, India came the Toropa, the loin kenare id koi sida taw ji nom da anirak sanare an ayuk morning pung taru makhai degi hawraga pung 9 sai loi selai adegi nungthin gi na pung 3 makhai sai de hawraga maina anirak maina sanara pane aduga kem da lai bude 3 lak sanara pane ayung ta pung taruk sidegi running tawraga exercise mayam tawro pasida pung 9 da hala ni pung 9 degi mu breakfast araga pung 10 degi um chalaga pung 1 sai da halaga amuk nungthin gi amuk pung 3 dei chalaga pung 8 dumai treatment kai ta boyaw extra ning boyaw gadi tare makai ni pan da bu dum yaw ning dangi amaina chana ko matam de yam wa di ayuk chalaga khogi pothaba pungam bana rest taw matam phangda ba su mayam yawre adum mayam do khanga aina ngasi wari ji haidi tungda nungarak na bani adegi competition ama lai si competition loiraga di wa pharani hara khalurani competition loi boga amuk competition ama lai bani na adugi pothaba chang di phangdre aduga harau kumai am haibasima koida pura asima di kathobane amta yawraktre adi yawruraga nungalaga aingonda warak tai sarukudi yawdamna phai ai som performance da handara ka doimina adumana khala hojiki sanabagi mongse hanabagi mongji Manipur daga lai ngai de koi competition chaluraga halaga yumda hapta am pothaba adum potharaga lai thokpa adum ya do India kem da lai badi competition ji loiraga yum thokke su ya de adum kem da lai banina adum nongan de adum training ji haure tare training schedule budi haidi competition training ga adi competition gi natta training ga de tonga tar ka so training de adum off season ga do khod de lai tre adum continue adum tawre tawbasi adi conditioning tawrokpa de gym gumba running gumba adi off season lai busina adumaina hena laknai competition maya da di khara rest tum phangai tare phangai de running yaura roi adegi conditioning yam kana tawra roi aduna rio training da ona dani kari no practice tawrisi maruin makal se kai no makhan je koi di weightlifting da di koi di khujeng sima kalan da ya de pambom sima shoulder sima kalan da ya de adegi thai sima koi kalan da ya de khu sima kan da ya de khwang sima adegi billi sima loina pat loina bok sang nyai tare weightlifting de aduna pat mayam je di kan na ba di thangkalak matam da kitang kan da ba side lama kan da tara ga di adu injury oi rok to ne aduna side tu go mana na ba adegi torok na ba makhan exercise mayam ma lai gre du kiti adu mayam do tahol le tare hoji isagi contemporary da sanamin risi kana no do senar web ne kana Hoji senior oi di matam da iche sonia oi ga chahi ani muk training to mina ko ji sang sang phangi senior sing gi training tarok haide khoina moi de gi tamja ji moi di haide senior sing ni na taw ji moi simaina hona ta de ko ji moi di gi moi di maina tarok pa yai ga na khalak pa wakhan adu maina de moi na thangat pa moi gi technique mak te oi ro mun na yenga ga khoi senior sing gi technique yam phajai tare ade moi de te sa kamai thangali kamai na position lawi haibna chingba moi di gi tamjana ngai oi bodi
ꯑꯗꯨꯝ ꯇꯝꯖꯍꯧꯋꯦ ꯑꯗꯨꯒ ꯑꯣꯖꯥ ꯀꯨꯟꯖꯥꯅꯤ ꯍꯣꯏꯗꯤ ꯑꯣꯖꯥ ꯑꯣꯏꯔꯒꯁꯨ ꯊꯦꯡꯅꯔꯦ ꯑꯗ ꯃꯣꯏꯅꯒ ꯇꯥꯜꯂꯛꯄ ꯑꯩꯈꯣꯏꯅ ꯁꯥꯟꯅꯉꯩꯗ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯐꯒꯗꯕꯅꯤ ꯑꯗꯒꯤ ꯅꯪꯒꯤꯗꯣ ꯌꯣꯠ ꯁꯨꯃꯥꯏꯅ ꯀꯣꯏꯔꯦ ꯁꯨꯃꯥꯏꯅ ꯅꯞꯁꯤꯜꯂꯣꯏꯅ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯑꯃ ꯃꯣꯏꯅꯁꯨ ꯃꯣꯏꯒꯤ ꯑꯈꯪꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯥꯜꯂꯛꯄ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯍꯥꯏꯗꯤ ꯐꯪꯍꯧꯋꯦ ꯌꯥꯝꯅ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯁꯣꯏꯕ ꯌꯥꯗꯕ ꯅꯝꯗꯅ ꯃꯤꯁꯦ ꯍꯦꯛꯇ ꯐꯍꯟꯅꯕꯒꯤ ꯑꯔꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯇ꯭ꯔꯦꯅꯤꯡ ꯃꯈꯜꯁꯤꯡꯁꯤ ꯐꯪꯉꯤ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯋꯦꯕ ꯂꯤꯇꯔꯁꯤꯡ ꯂꯩꯗꯅꯀꯣ ꯃꯁꯛ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯏꯁꯤ ꯀꯝꯄꯦꯔꯦꯇꯤꯚꯂꯤ ꯌꯦꯡꯕꯗ ꯃꯅꯤꯄꯨꯔꯗꯩ ꯆꯠꯈꯤꯕ ꯁꯟꯖꯤꯇꯥ ꯂꯥꯏꯛ ꯁꯟꯖꯤꯇꯥꯁꯤ ꯑꯐꯕ ꯋꯦꯕ ꯂꯤꯇꯔ ꯑꯃꯅꯤ ꯑꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯏꯁꯤ ꯑꯗꯨꯝ ꯐꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯔꯒ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯖꯨꯅꯤꯌꯔ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯁꯦꯅꯤꯌꯔ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯍꯔꯥꯎꯖꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨꯁꯨ ꯃꯣꯏꯅꯁꯨ ꯇꯥꯛꯄꯤꯔꯛꯄ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏ ꯎꯕꯗ ꯍꯦꯛꯇ ꯍꯔꯥꯎꯖꯕꯗꯣ ꯁꯦꯅꯤꯌꯔ ꯑꯃ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯕ ꯁꯦꯅꯤꯌꯔ ꯍꯥꯏꯗꯤ ꯏꯆꯦ ꯁꯣꯅꯤꯌꯥ ꯍꯣꯏ ꯏꯆꯦ ꯃꯣꯅꯤꯀꯥ ꯍꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯩꯔꯝꯕꯁꯦ ꯍꯥꯏꯗꯤ ꯃꯃꯤꯡꯗꯤ ꯇꯥꯔꯒ ꯃꯁꯛꯇꯤ ꯈꯪꯉꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯍꯥꯏꯁꯤ ꯀꯔꯝ ꯀꯥꯟ ꯐꯪꯉꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯨꯗꯦꯕ ꯈꯜꯂꯨꯕ ꯂꯩꯇꯕ ꯑꯗꯩ ꯀꯔꯝ ꯀꯥꯟ ꯐꯪꯉꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯨꯕ ꯁꯨꯝ ꯂꯩꯕꯗꯣ ꯑꯗꯒꯤ ꯒꯦꯝꯗꯒ ꯃꯣꯏꯒ ꯄꯨꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯔꯟꯅꯤꯡ ꯇꯧꯕ ꯃꯣꯏꯒꯤ ꯁꯥꯟꯅꯕ ꯅꯦꯆꯔ ꯃꯌꯥꯝꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯁꯤꯅ ꯃꯣꯏꯗꯒꯤ ꯍꯧꯖꯤꯛ ꯇꯝꯖꯍꯧꯕ ꯃꯔꯨꯑꯣꯏꯅ ꯀꯨꯟꯖꯔꯥꯅꯤ ꯑꯣꯏꯁꯤꯅꯨ ꯃꯣꯅꯤꯀꯥꯒꯤ ꯑꯣꯏꯁꯤꯅꯨ ꯑꯗꯨ ꯃꯣꯏꯒꯤꯅꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯣꯏꯖꯩꯗꯅ ꯊꯦꯡꯅꯗꯕꯗꯨꯅ ꯑꯃꯅꯤ ꯑꯗ ꯏꯟꯗꯤꯌꯥꯟꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯩ ꯂꯥꯛꯄ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯁꯥꯟꯅꯃꯤꯟꯅꯕ ꯑꯩꯒꯤ ꯀꯟꯇꯦꯝꯄꯣꯔꯔꯤ ꯑꯣꯏꯕ ꯌꯥꯏ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯕ ꯑꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯇꯝ ꯇꯤꯃꯤꯡ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯣꯏꯅꯕꯗꯤ ꯑꯗꯨꯝ ꯂꯣꯏ ꯅꯨꯡꯉꯥꯏꯗ ꯂꯣꯏ ꯅꯨꯡꯉꯥꯏ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯤ ꯂꯣꯏ ꯂꯩꯕ ꯇꯥꯕꯅꯤ ꯇꯦꯛꯅꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯒꯤ ꯂꯣꯏꯅꯕꯗꯨꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅꯕ ꯂꯣꯏ ꯅꯨꯡꯉꯥꯏ ꯏꯟꯗꯤꯌꯥ ꯃꯤꯁꯤꯡꯁꯦ ꯑꯣꯀꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯈꯔ ꯈꯤꯇꯪ ꯚꯦꯔꯤ ꯄꯣꯖꯤꯇꯤꯚꯂꯤ ꯑꯗꯨꯃꯥꯏꯅ ꯎꯔꯒ ꯍꯥꯏꯕꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯔꯇꯟ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟꯒ ꯂꯩꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯗꯤ ꯅꯣꯔꯠ ꯏꯁꯇꯩ ꯂꯥꯛꯄꯅꯤ ꯂꯣꯟꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯖꯩ ꯆꯥꯕ ꯊꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐꯨꯗ ꯍꯦꯕꯤꯠ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯗꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯕ ꯀꯣꯏꯃꯤꯟꯅꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯐꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯍꯥꯏꯗꯤ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯗꯤ ꯑꯇꯣꯞꯄꯗꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯗꯤ ꯑꯗꯨꯝꯕꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯊꯦꯡꯅꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯉꯥꯔꯤꯃꯛꯇ ꯑꯣꯏꯔꯣ ꯃꯌꯥꯡ ꯈꯔꯗꯤ ꯃꯅꯝ ꯅꯝꯊꯤ ꯀꯥꯏꯅ ꯆꯠꯈꯤꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯆꯥꯃꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯒ ꯍꯥꯏꯗꯤ ꯉꯥꯔꯤꯒꯁꯦ ꯄꯨꯡꯆꯥ ꯃꯔꯤꯒꯁꯦ ꯆꯥꯁꯤꯜꯂꯛꯄ ꯌꯨꯝꯗꯒ ꯐꯣꯟ ꯅꯪ ꯂꯣꯏꯈꯔꯦ ꯀ ꯍꯥꯏꯕꯁꯦ ꯅꯪ ꯃꯃꯤꯗ ꯐꯣꯟ ꯇꯧꯔ ꯊꯥꯔꯛꯑꯣ ꯍꯥꯏꯌꯣ ꯀꯣꯔꯤꯌꯥꯗ ꯀꯥꯏꯅ ꯇꯧꯔꯛꯄ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯇꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯑꯗꯩ ꯆꯥꯃꯤꯟꯅꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯗꯨꯝ ꯄꯨꯜꯂꯦ ꯐ꯭ꯔꯤ ꯑꯦꯟ ꯑꯣꯄꯟ ꯑꯣꯏꯕꯁꯤ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯝ ꯈꯔ ꯈꯤꯇꯪ ꯃꯣ ꯀꯦꯖꯨꯋꯦꯂꯥꯏꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯤꯛꯁ ꯑꯦꯟ ꯃꯦꯠꯆ ꯇꯧꯕꯗ ꯌꯥꯝ ꯐꯩ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯊꯪ ꯃꯊꯪ ꯆꯪꯉꯛꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤ ꯉꯝꯅ ꯂꯣꯏ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ 53ꯗ ꯁꯥꯟꯅꯔꯁꯨ ꯒꯣꯜ ꯑꯗꯨꯝ ꯂꯧꯔꯛꯏ 48ꯗ ꯁꯥꯟꯅꯔꯁꯨ ꯒꯣꯜ ꯑꯗꯨꯝ ꯂꯧꯏ ꯒꯣꯜ ꯍꯥꯏꯁꯤ ꯇꯁꯦꯡꯕꯗꯤ ꯁꯟꯖꯤꯇꯥꯒꯤꯗꯃꯛꯇꯅꯦꯅ ꯍꯥꯞꯄꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯤ ꯁꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯍꯟꯗꯛ ꯚꯦꯔꯤ ꯔꯤꯁꯦꯟꯠꯂꯤ ꯑꯗꯨꯒ we feel that not necessarily yam nungaitana tarini 21st Commonwealth Games ki sigi winner oira matung champion oira matung se goal ga phanga kan se controversial oiba area kitang lei si Manipur miyamna maruina sanabu pamjaba aduga Manipuri ama oina khoida phaujaba nungaitaba khara lei masi akhoina di manung du changsilaga karina tawrisi di khambudi ngamnaba aduna media da kaina aduga print media da kaina khara ira kholopa ga di khara tare ada karino what is the problem itself se adu sanstati taningi ni doping test and moina tatna hai doping si tawre haidana adu sigi tawrisi hojigi Commonwealth Games si holding ida han tawgrabra kanana collection tawi sample karino so hai kitang adai briefing tawbi yabra ꯁꯤꯒꯤꯁꯤ Commonwealth Games ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ Commonwealth Gamesꯀꯤꯗꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈ꯭ꯔꯕꯅꯦ ꯑꯩꯁꯦ ꯑꯣꯜꯔꯦꯗꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ 2017ꯗ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯃ ꯄꯥꯡꯊꯣꯛꯑꯦ ꯂꯥꯁ ꯚꯦꯒꯥꯁꯇ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯃꯃꯥꯡꯗ ꯊꯥ ꯑꯃ ꯀꯦꯝ ꯂꯩꯕ ꯃꯇꯝꯅꯤ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯂꯧꯈꯤꯕ ꯌꯨꯔꯤꯟꯅꯤ ꯂꯧꯈꯤꯕꯁꯤꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯦꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏꯅꯤ ꯆꯃꯝꯅꯔꯤꯕ ꯑꯩꯅ ꯁꯤꯗ ꯆꯃꯝꯅꯔꯤꯕꯗꯤ ꯍꯥꯏꯕꯗꯤ ꯑꯩ ꯆꯍꯤ ꯉꯁꯤꯗꯒꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ 2010ꯗꯩꯅ ꯍꯧꯖꯤꯛꯐꯥꯎꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯩ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯥꯟꯅꯔꯛꯏ ꯑꯗꯨꯒ 2010ꯗꯒꯤꯅ ꯑꯩ 2018 ꯐꯥꯎ ꯀꯟꯇꯤꯅ꯭ꯌꯨ ꯑꯩ ꯒꯦꯝꯗ ꯑꯗꯨꯝ ꯂꯩꯔꯛꯏꯅꯤ ꯒꯦꯝꯗ ꯂꯩꯕ ꯍꯥꯏꯁꯦ ꯑꯦꯅꯤ ꯇꯥꯏꯝ ꯊꯥ ꯑꯃꯗ ꯆꯍꯤꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯊꯥ ꯑꯃꯗ 3-4ꯔꯛ ꯗꯣꯞ ꯂꯧꯕ ꯂꯥꯛꯏ ꯑꯗꯨ
ꯑꯗꯨꯒ ꯃꯣꯏꯅ ꯔꯨꯝ ꯆꯦꯛꯀꯤꯡ ꯂꯣꯏ ꯇꯧꯋꯦ ꯃꯣꯏꯒꯤ ꯑꯦꯂꯥꯎ ꯇꯧꯗꯕ ꯁꯤꯔꯤꯟ ꯑꯃꯐꯥꯎ ꯐꯪꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯦꯂꯥꯎ ꯇꯧꯗꯕ ꯄꯣꯠ ꯑꯃꯇ ꯊꯝꯗꯦ ꯑꯗꯩ ꯐꯦꯗꯔꯦꯁꯟꯅ ꯏꯁꯨ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯏꯅ ꯌꯥꯗꯕ ꯄꯣꯠ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ ꯑꯗꯒꯤ ꯀꯩꯅꯣꯝꯇ ꯆꯥꯅꯤꯡꯉꯁꯨ ꯑꯣꯖꯥꯗ ꯍꯥꯟꯅ ꯍꯪꯉꯤ ꯑꯣꯖꯥ ꯁꯤ ꯆꯥ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯃꯣꯏꯅ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯆꯥꯗꯦ ꯑꯗꯒꯤ ꯆꯤꯟꯖꯥꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯄꯥꯏꯁꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯁꯤꯐꯥꯎꯕ ꯑꯣꯖꯥꯁꯤꯡꯅ ꯆꯥꯒꯅꯨ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯣꯠ ꯅꯠꯇꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯨꯜꯗꯨ ꯀꯥꯏꯗꯅ ꯉꯁꯤꯐꯥꯎꯗ ꯁꯥꯟꯅꯔꯛꯑꯒꯁꯨ ꯃꯦꯗꯜ ꯂꯧꯔꯛꯄꯅꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯅꯪ ꯁꯨꯃꯥꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯏꯁꯥꯅ ꯀꯃꯥꯏꯅ ꯑꯩ ꯆꯥꯗꯅ ꯀꯃꯥꯏꯅ ꯑꯣꯏꯔꯛꯇꯣꯏꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯀꯟꯅꯕ ꯆꯥꯅꯩ ꯍꯥꯏ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯕꯦꯁ ꯊꯥꯡꯒꯠꯂꯛꯄ ꯃꯦꯗꯜ ꯂꯧꯔꯛꯄ ꯃꯌꯥꯝꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ 2017ꯁꯤꯅ ꯑꯩꯅ ꯏꯁꯣꯟ ꯁꯣꯟꯕ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯊꯤꯕ ꯀꯨꯝꯅꯤ ꯑꯗꯩ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯊꯤꯕꯁꯤꯗꯁꯨ ꯈꯔ ꯑꯃꯅ ꯑꯩ ꯁꯨꯝ ꯁꯦꯅꯤꯌꯔ ꯑꯇꯣꯞꯄꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯤꯅꯤ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯅꯥꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇꯗꯤ ꯃꯥ ꯃꯦꯗꯜ ꯂꯧ ꯉꯝꯒꯗ꯭ꯔꯥ ꯉꯝꯁꯨ ꯉꯝꯃꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯁꯨ ꯑꯩ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯌꯥꯎꯔꯦ ꯑꯗꯣ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯗꯨꯒꯤꯗ ꯂꯧꯈꯤꯕ ꯄꯣꯠꯇꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯏꯁꯥꯗ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯀꯩꯅꯣ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯒ ꯂꯩꯈꯤꯕ ꯑꯩꯅ ꯍꯥꯏꯗꯤ ꯁꯤ ꯃꯦꯒꯤ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯀ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯦꯒꯤ ꯗꯦꯠ 15ꯗ ꯍꯥꯏꯔꯛꯄꯅꯦꯕ 15 ꯅꯠꯇꯦ 15ꯗ ꯔꯤꯄꯣꯔꯠ ꯂꯥꯛꯑꯦꯅ ꯍꯥꯏꯔꯒ 16ꯗ ꯑꯩꯉꯣꯟꯗ ꯀꯣꯆꯅ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯁꯨ ꯑꯩꯗꯤ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯆꯥꯗꯅ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯃꯣꯏ ꯑꯩ ꯃꯣꯏꯒꯤꯁꯦ ꯀꯩꯅꯣꯝꯃ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯊꯥꯖꯗꯦꯅ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯒ ꯑꯩ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯁꯦꯝꯄꯜ ꯀꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯄꯤꯔ ꯅꯝꯕꯔ ꯑꯃ ꯑꯗꯨꯒ ꯁꯦꯝꯄꯜꯒꯤ ꯔꯤꯖꯜꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯗꯔ ꯅꯝꯕꯔ ꯑꯃ ꯅꯝꯕꯔꯒꯤ ꯀꯟꯐ꯭ꯌꯨꯖꯟ ꯈꯔ ꯂꯩꯕꯗꯧꯅ ꯇꯥꯈꯤꯕ ꯀꯔꯤꯅꯣ ꯅꯝꯕꯔ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯨ ꯀꯌꯥꯝ ꯌꯥꯝ ꯆꯨꯝ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯑꯗꯨꯋꯥꯏꯗꯤ ꯅꯝꯕꯔꯁꯦ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯟ ꯀꯂꯦꯛ ꯇꯧꯕꯗꯗꯤ ꯅꯝꯕꯔꯁꯦ ꯑꯃꯈꯛꯇ ꯑꯣꯏꯒꯗꯕꯅꯦ ꯑꯅꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕꯅꯦ ꯑꯗ ꯑꯩꯒꯤ ꯂꯥꯛꯏꯕ ꯔꯤꯄꯣꯔꯠꯁꯤꯗꯤ ꯌꯨꯔꯤꯟ ꯅꯝꯕꯔ 2ꯅꯤ ꯑꯗꯒꯤ ꯆꯦꯗꯨꯅ ꯊꯥꯔꯛꯏꯕ ꯆꯦꯗꯨꯗ ꯇꯥꯔꯤꯕꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯤꯁꯤꯅ ꯅꯝꯕꯔ 1 ꯑꯗꯒꯤ ꯑꯩꯒꯤ ꯅꯝꯕꯔꯅꯦ ꯍꯥꯏꯗꯨꯅ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯄꯤꯔꯛꯄꯅꯦ ꯑꯗꯩ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥꯗꯅ ꯂꯩꯔꯛꯄꯒꯤ ꯆꯤꯡꯅꯕꯗꯨꯒ ꯑꯗꯒꯤ ꯅꯝꯕꯔ 2 ꯂꯥꯛꯏꯁꯤꯒ ꯑꯗꯨꯗ ꯑꯩꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯁꯟ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯗ ꯑꯩꯅ ꯑꯣꯖꯥꯁꯤꯗꯤ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯆꯥꯈꯤꯗꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯀꯩꯅꯣꯃꯗꯤ ꯃꯣꯏꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯁꯣꯏꯕ꯭ꯔꯥ ꯀꯩꯅꯣꯃꯗꯤ ꯌꯥꯎꯔꯝꯒꯅꯤ ꯁꯤ ꯑꯃꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯌꯨꯅ ꯍꯥꯏꯕꯁꯤꯗ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯍꯥꯏꯖꯕꯁꯤꯗ ꯍꯥꯏꯗꯤ ꯇꯥꯕꯤꯗꯦ ꯍꯥꯏꯇꯥꯔꯦ ꯇꯥꯔꯝꯕ ꯑꯗ ꯇꯥꯔꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯅ ꯆꯥꯎꯈ꯭ꯔꯕ ꯚꯥꯔꯠ ꯕ꯭ꯔꯁ ꯑꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯂꯩꯕꯤꯔꯤꯕ ꯐꯦꯗꯔꯦꯁꯟ ꯍꯥꯏꯕꯁꯤ ꯁ꯭ꯄꯣꯔꯠꯁꯄꯨ ꯌꯣꯛꯈꯠꯅꯕꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯋꯦꯠ ꯂꯤꯐꯇꯤꯡꯒ ꯍꯥꯏꯔꯣ ꯄ꯭ꯂꯦꯌꯔꯁꯤꯡꯕꯨ ꯑꯞꯁꯀꯦꯂꯤꯡ ꯇꯧꯅꯅꯕ ꯃꯣꯏꯕꯨ ꯏꯟꯀꯜꯀꯦꯠ ꯇꯧꯅꯅꯕ ꯑꯦꯛꯁꯦꯜ ꯇꯧꯅꯅꯕ ꯑꯗꯨꯒ ꯑꯐꯕ ꯃꯤꯡꯆꯠ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯄꯨꯔꯛꯅꯕ ꯃꯣꯏ ꯁꯦꯝꯕꯤꯔꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯇꯝꯒꯤ ꯑꯁꯣꯟꯕ ꯑꯁꯣꯏꯕ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯐꯤꯅ ꯆꯤꯡꯕ ꯆꯪꯕ꯭ꯔꯥ ꯃꯣꯏꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯂꯩꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯇꯥꯗ꯭ꯔꯤꯁꯦ ꯁꯤꯗꯤ ꯁꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏꯗ ꯀꯩꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔꯗꯤ ꯌꯥꯎꯈ꯭ꯔꯦꯅꯁꯨ ꯃꯣꯏꯅꯁꯨ ꯌꯥꯖꯔꯕꯅꯤ ꯁꯤꯗ ꯌꯥꯖꯔꯤꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯐꯦꯗꯔꯦꯁꯟꯅ ꯁꯤꯗ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯁꯤꯃ ꯃꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯁꯨ ꯑꯩꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯋꯤ ꯌꯦꯁ ꯍꯧꯖꯤꯛ ꯁꯟꯖꯤꯇꯥꯅ ꯀꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯃꯔꯨꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯋꯥꯔꯜ ꯂꯤꯐꯇꯤꯡ ꯐꯦꯗꯔꯦꯁꯟꯁꯤꯅꯗꯤ ꯃꯣꯏ ꯗꯦ ꯍꯦꯞ ꯀꯃꯤꯇꯦꯠ ꯑ ꯃꯤꯁꯇꯦꯛ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏ ꯍꯥꯏꯔꯦꯕ ꯁꯤ ꯍꯥꯏꯔꯤꯁꯤ ꯏꯟ ꯇꯣꯇꯣꯅꯤ ꯂꯣꯏ ꯆꯨꯝꯕ ꯋꯥꯅꯤ ꯁꯤ ꯂꯣꯏ ꯈꯪꯅꯔꯕ ꯋꯥꯅꯤ ꯁꯤꯒꯤ ꯀꯥꯏꯟ ꯑꯣꯐ ꯃꯤꯁꯇꯦꯛꯁꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎꯁꯤ ꯐꯪꯉꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯦꯚꯤꯗꯦꯟꯁꯁꯤ ꯂꯩꯔꯀꯥꯟꯗ ꯐꯦꯗꯔꯦꯁꯟꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯟꯖꯤꯇꯥꯒꯤ ꯐꯣꯔꯗ ꯁꯟꯖꯤꯇꯥꯒꯤ ꯕꯤꯍꯥꯞꯇ ꯃꯔꯨꯑꯣꯏꯅ ꯄ꯭ꯂꯦꯌꯔ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯋꯦꯠ ꯂꯤꯐꯇꯔꯁꯤꯡꯁꯤꯒꯤ ꯕꯤꯍꯥꯞꯇ ꯃꯣꯏꯅ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯈꯪꯗꯦꯕꯨꯗꯤ ꯍꯥꯏꯕꯤꯔꯤ ꯑꯗꯣ ꯑꯣꯏꯕ ꯌꯥꯕ ꯃꯔꯝꯗꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯑꯩꯁꯨ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯦ ꯇꯁꯦꯡ ꯐꯥꯎꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯃꯣꯏꯁꯨ ꯌꯥꯎꯅ ꯂꯧꯇꯨꯅꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯎꯋꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯍꯥꯏꯗꯤ ꯑꯩꯅ ꯏꯟꯗꯤꯌా ꯐꯦꯗꯔꯦꯁꯟꯗꯁꯨ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯃꯣꯏꯅꯁꯨ ꯍꯥꯏ ꯅꯪ ꯆꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ 100% ꯊꯥꯖꯩ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ ꯂꯣꯟꯁꯤ ꯀꯔꯤꯅꯣ ꯁꯤꯅ ꯑꯩꯅ ꯃꯣꯏꯗ ꯍꯪꯅꯤꯡꯉꯤꯁꯦ ꯁꯤꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯁꯟꯖꯤꯇꯥꯗꯤ ꯁ꯭ꯋꯥꯏꯗ ꯆꯦꯂꯦꯟꯖ ꯑꯃ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯆꯧꯕ ꯐꯥꯏꯠ ꯑꯃ ꯑꯣꯏꯗꯣꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤ ꯑꯃ ꯈꯟꯅꯔꯛꯄꯒꯤ ꯐꯤꯕꯝ ꯂꯥꯛꯇꯧꯔꯤꯑꯕ ꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ
individual in tawdi yaro din adun ni federation ni group ina belongs to riba igi ka hani apun ba yum hai family ju thire ini ba parent body ju thire ini adu moi hai sigi honor ko matam da hai bi wani kem ta lere kholen chatlasu sanjita sigi solisi ni manipur dei ni sanagi ba hogi ba chatki ba thagi ba punam se manipur se kauthom ba mari leinadre hai bi yaro ba adu manipur da di well tingi sigi organization association kana woi ka mai to moi de approach to Oza Sunin Manipur ke secretary di Oza Sunin na bani ai Oza Sunin masazu unazare dum mangon da so dum hai bani ina so sar sigi je mateng kitang pangbiyo ai ge ai suka sagi da bani ada moina si smain thara iba je aina chingna na lai ringai marak sida chu urine sample number ani chu pisele ada sidi manung da kaino ma tamam na ba ma phaure adagi ngasagi 9 January da report hai de ai je positive oire na khoi India Federation da thara ge India Federation da main yorokte hairaga su ai April da kamolo game se auri bani kamolo game se ai lona participate tawru banate pura open da loina tawri bani tawba matam da sumoina adu da sumoina thinga ko laite loina ya hola matung medal laura aba matung sida kuiraba tha taru muku sumain tawraga sumain tawru je aina ahamane duna manung da kaino madi lairamgani amungtang sima thidokpiyo ngasagi silver phangiba bronze phangiba adi sanita na gold lawredana atopa singdi kari lamgi moi phangrisin atopa lamgi di atopa country gi ne mo India ma samata yaute to yet na ba mata laita raina khalle haide ai 53 da chana 48 da chana ra mi rai bani ye nei ha pasu laitre ma 48 chana re aina 53 chana gare adegi amana 69 da chana bani UP gi ma sama khoi ong ga tani India gi dim ma hu ji world championship sida participate tawru basu nupi aduna khoi hom je we tungan tungali aduna yekna na ba haidi yetna na ba amata laite ado akhoi gi mapi mapa na manipur gi chaw graba akhoi gi sarkar am lady existing government ma ado sports department lady ado honorable chief minister lady swai daga di approach to wiru lebra kari haina bele chief minister da di mana di chi di thabiri hojik su thabiri sida aina muka request tawning bodi mana thari basidagi hena muk haidi kitanga hena yangsin biraga hadi khara thuba matam da hadi ai gi confirm tahon bodo tahoningi hadi thuna tawda de hadi sana base khoi ai ana Asian Games yaw phangdre jahi mari gi matungda tarokpa Asian Games ne aduna Asian Games se jahi mari ngai rak pai ji yang wan ngai rakaga simasu yaw phangdre hojiki maruna apil dun amlake ka hoji yam nungai de position tan habis da khoi powering maruina doping test is positive were steroids chare ado maji smain to masi content to khotne na hari mai punishment si kaino kari no moi paper ka do moi penalty si kaino moi sahi mari pharaga di sahi mari moi ben to doine sana bayaro ani championship on to kemte yaw bayaro ado di sanore megi life si career so almost solution bi bane pura dum victimize to gidoni ado kasu interest later roi natra hoji kari no sanjita gi thamogi wasini maru na si media ni ado viewer mayam yengi hoji ado Manipur Pumbasida Manipur peoples in the Kari Haning. Aina Mayam the Haning with the Habiti. How do you say Aquina Sananingena Ekta Hanayapuna, Timapima Pama, Moina Sangat Piraga, Aquina Sigi Levenzi or any Levenzi or Aga, Satramagi, Masamagi, Awabatara Pomatan, the Mama Patuna Matimbang, the Masado, the Fibon Sikaino. Adusukalaning, Eduga, Moi Mapima Power, Moina Mating Pang, Dragadi Kanana, Tawira Doino. See that. Hadi ai katana te sidi hawrak iba satra mayam dusu 11 ayo ma yawraga hadi athomram ju khangdaba akhoi ngasi aina oiri je chummi natra lale ju khangdri ai positive oiri je sida moina ai isa sima smaina chummi khangdaba lale khangdaba ma smai pisila smai toi je kamana na simadi confirm tok tok simadi chumbu chummi ara ju lambu lame ara ju simadi nakai singdokpa singdokna ba simadi hona gen haibadu adu moina hona bitre adu hona bida bai matungina ai ngasi ju tha ahumari helamani sigi case ai smaina sum lairi laibase ainu yam nungai taba fauridi India Federation jina kamta tumina election bangami ba thamoi je ayam pende ande ai katana te hawrakliba satrana haron mayam sida su ngasi aina wariba tariba da sa si moida su tar oi haina ngai laite moida su nongmadi awabadu phangapo mikupta di aina ngasi wari je moju khangakani aduga aina yam pendabadi aina ngasi am wara lairi sida satra amatana ai damakta adi nungaite pende haibu hai jinga sibauda khola amatas lawbirak palaite makoi ju tumin lairi makoi gi mathakta su ngasi gi awaba je tarakta bu su oijinu aduga
ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯔꯤꯕꯁꯤ ꯃꯣꯏꯗꯁꯨ ꯅꯣꯡꯃꯗꯤ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯍꯟꯕꯗꯣ ꯃꯊꯧ ꯇꯥꯔꯛꯑꯦ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯄꯤ ꯃꯄꯥꯁꯤꯡ ꯑꯣꯏꯕꯁꯤꯡꯁꯤꯁꯨ ꯃꯆꯥꯕꯨ ꯁꯦꯝꯒꯦꯅ ꯁꯦꯝ ꯇꯥꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯨꯖꯨ ꯃꯖꯨꯗ ꯂꯣꯏꯁꯤꯟꯈꯤꯕ ꯄꯨꯟꯁꯤꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯃꯇꯦꯡ ꯂꯧꯖꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯥꯏꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯥꯏꯗꯤ ꯔꯤꯖꯟꯁꯦ ꯑꯁꯦꯡꯕꯗꯨꯃꯗꯤ ꯈꯪꯕ ꯄꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯟꯇ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯁꯟꯇꯅ ꯁꯣꯛ ꯇꯧꯔꯤꯕ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯄꯦꯟ ꯃꯌꯥꯝꯗꯨꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗ ꯀꯦꯔꯤꯌꯔꯁꯤ ꯑꯃꯨꯛ ꯐꯖꯅ ꯍꯧꯖꯤꯛ ꯆꯨꯝꯅ ꯂꯥꯛꯆꯔꯤꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯅ ꯇꯥꯟꯅꯕ ꯐꯪꯗꯕ ꯐꯣꯡꯕ ꯉꯝꯗꯕ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯅꯅꯕꯒꯤ ꯃꯗꯨꯒꯤ ꯃꯇꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯌꯥꯝ ꯐꯔꯕ ꯃꯇꯝꯁꯤꯗ ꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯁꯟꯖꯤꯇꯥꯒꯤ ꯀꯦꯔꯤꯌꯔꯁꯤ ꯆꯍꯤ 4 ꯂꯦꯞꯍꯟꯈꯤꯕ ꯀꯥꯏ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯈꯥꯡꯕ ꯉꯝꯃꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯅ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤ ꯁꯟꯖꯤꯇꯥꯅ ꯏꯟ ꯄꯔꯁꯟ ꯑꯣꯏꯅ ꯂꯥꯛꯑꯒ ISTVꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤ ꯊꯧꯔꯝꯁꯤꯗ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒ ꯊꯃꯣꯏꯒꯤ ꯋꯥ ꯄꯦꯟꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯃꯔꯨꯑꯣꯏꯅ ꯇꯧꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯤꯗꯤ ꯃꯥ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯦ ꯑꯗꯨꯒ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯑꯣꯏꯔꯒꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯦꯝꯄꯜ ꯂꯧꯕꯗꯒꯤ ꯑꯗꯨꯒ ꯔꯤꯖꯜꯠ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤ ꯑꯃ ꯀꯟꯚꯤꯟꯁ ꯇꯧꯅꯅꯕ ꯚꯥꯔꯠꯀꯤ ꯂꯩꯔꯤꯕ ꯐꯦꯗꯔꯦꯁꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁ ꯅꯣꯠ ꯗ ꯖꯁꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯅ ꯃꯁꯤꯗꯤ ꯖꯁꯇꯤꯐꯥꯏ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯄ꯭ꯂꯦꯌꯔ ꯑꯃꯒꯤ ꯄꯨꯟꯁꯤꯁꯤ ꯁ꯭ꯄꯣꯏꯜ ꯇꯧꯅꯕꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯔꯧꯗꯨ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎ ꯃꯗꯨ ꯑꯩꯈꯣꯏꯗ ꯐꯥꯎꯖꯩ ꯍꯥꯏꯗꯅ ꯁꯟꯖꯤꯇꯥꯅ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯄꯤꯄꯜꯁꯤꯡꯁꯨ ꯐꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯪꯂꯥꯟꯁꯤꯡꯁꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯥꯌꯣꯛ ꯊꯤꯔꯤꯕꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯞꯀꯃꯤꯡ ꯑꯣꯏꯗꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯒꯗꯧꯔꯤꯕ ꯁꯟꯖꯤꯇꯥꯒꯤ ꯀꯦꯔꯤꯌꯔꯁꯦ ꯃꯁꯤ ꯂꯣꯏꯁꯤꯟꯕ ꯅꯠꯇꯕ ꯃꯗꯨ ꯍꯦꯟꯅ ꯐꯕ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯒꯨꯝꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗꯩꯁꯤꯗ ꯃꯥꯂꯦꯝꯗ ꯁꯟꯖꯤꯇꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠꯁꯤ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯦꯟꯂꯤ ꯌꯥꯝ ꯐꯣꯀꯁ ꯇꯧꯅꯤꯡꯉꯤꯗꯤ ꯁꯥꯟꯅꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯃ ꯎꯠꯂꯀꯥꯟꯗ ꯁꯟꯖꯤꯇꯥꯒꯤ ꯉꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯇꯁꯦꯡꯅ ꯁꯤꯒꯤ ꯀꯥꯏꯟ ꯑꯣꯐ ꯒ꯭ꯔꯤꯚꯥꯟꯁꯦꯁꯁꯤ ꯔꯤꯗ꯭ꯔꯦꯁ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯅ ꯍꯥꯏꯗꯅ ꯗꯤꯁ ꯏꯁ ꯇꯥꯏꯝ ꯇꯨ ꯔꯦꯁ our hand for our right ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛ ꯐꯪꯅꯅꯕ ꯑꯩꯈꯣꯏ ꯉꯁꯤ ꯈꯨꯇꯨꯝꯁꯤꯡꯅ ꯊꯥꯡꯒꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯃ ꯎꯠꯄ ꯆꯪꯉꯤ ꯃꯁꯤꯃꯗꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ as soon as possible ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯁꯟꯖꯤꯇꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯤꯔꯀꯥꯟꯗ ꯃꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯌꯨꯅꯤꯇꯤ ꯑꯗꯨꯒꯤ ꯁ꯭ꯇꯔꯦꯡ ꯑꯃ ꯁꯣꯏꯅ ꯁꯥꯒꯠꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯁꯟꯖꯤꯇꯥ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯊꯧꯗꯣꯛ ꯑꯃꯅ ꯏꯟꯁꯤꯗꯦꯟ ꯑꯃꯅ ꯑꯗꯨꯁꯨ ꯑꯆꯨꯝ ꯆꯨꯝꯗ ꯃꯗꯨ ꯌꯦꯡꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯅ ꯁꯣꯏꯔꯛꯄꯗꯒꯤ ꯑꯋꯥꯐꯝꯗ ꯁꯟꯖꯤꯇꯥ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯃ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯒꯣꯗ ꯏꯁ ꯗꯦ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯏꯁꯣꯔꯒꯤ ꯃꯊꯛꯇ ꯐꯝꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯆꯨꯝꯕꯗꯨ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯁꯟꯖꯤꯇꯥꯒꯤ ꯑꯆꯨꯝꯕ ꯊꯃꯣꯏꯗꯨ ꯑꯗꯨꯒ ꯊꯧꯗꯣꯛꯇꯨ ꯍꯦꯛ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯇꯧꯕꯤꯔꯒꯅꯤ ꯑꯗꯣ ꯌꯨ ꯄ꯭ꯂꯤꯖ ꯕꯤ ꯔꯤꯂꯦꯛꯁഡ് ꯑꯗꯣ ꯋꯥꯍꯪ ꯑꯃꯅꯤꯗꯪ ꯂꯥꯛꯆꯒꯦ ꯄꯨꯟꯁꯤꯁꯤꯗꯤ ꯈꯣꯡꯊꯥꯡꯁꯤ ꯊꯥꯡꯉꯤ ꯑꯗꯨꯒ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯁꯤ ꯁ꯭ꯋꯥꯏꯗ ꯑꯄꯟꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯅꯗꯦ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯁꯤꯗꯗꯤ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯗꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤꯅ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯔꯛꯄꯗꯨꯅꯤ ꯀꯔꯤꯗꯤ ꯗ꯭ꯔꯤꯝ ꯇꯧꯔꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯏ ꯄꯨꯟꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯀꯦꯁꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯍꯥꯏꯗꯤ ꯔꯤꯖꯟꯁꯦ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯗꯨ ꯈꯜꯂꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯅ ꯂꯥꯜꯂꯝꯗꯕꯃꯛ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯥꯁꯨ ꯆꯥꯗꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯂꯥꯟꯈꯤꯗꯦ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯑꯩꯅ ꯁꯥꯟꯅꯔꯛꯄꯁꯦ ꯑꯩꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯆꯤꯡꯅꯕ ꯑꯝꯇ ꯂꯩꯇꯦ ꯑꯩ ꯃꯣꯏꯒꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯁꯣꯏꯕ ꯃꯣꯏꯅ ꯂꯩꯕꯗꯒꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯆꯦꯠꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯔꯤꯖꯟꯁꯤꯅ ꯐꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯈꯤꯒꯦ ꯑꯩꯒꯤ ꯑꯁꯥꯗꯤ ꯑꯩꯒꯤ ꯗ꯭ꯔꯤꯝꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯈꯟꯖꯔꯛꯄꯗꯤ ꯑꯩꯗꯤ ꯑꯣꯂꯦꯝꯄꯤꯛꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯂꯦꯞꯄꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯩꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩ ꯃꯤꯡꯆꯠ ꯑꯃꯗꯤ ꯄꯨꯔꯛꯑꯒ ꯃꯈꯣꯏꯒꯤ ꯁꯅꯥꯏ ꯃꯦꯗꯜ ꯑꯃꯗꯤ ꯄꯨꯔꯛꯀꯦꯅ ꯑꯩꯅ ꯑꯁꯥꯁꯨ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯁꯦ ꯃꯝꯁꯤꯜꯂꯛꯄ ꯍꯥꯏꯗꯤ ꯂꯝꯕꯤꯁꯦ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯀꯗꯥꯏꯔꯣꯝ ꯆꯠꯇꯣꯏꯅꯣ ꯈꯪꯗꯕ ꯍꯥꯏꯗꯤ ꯂꯣꯏ ꯀꯣꯏꯁꯤꯜꯂꯒ ꯇꯤꯡꯈꯪꯅ ꯃꯌꯥꯏꯗ ꯂꯩꯕꯗꯣ ꯃꯥꯡꯗ ꯊꯥꯡꯉꯁꯨ ꯇꯤꯡꯈꯪ ꯌꯨꯕ ꯇꯨꯡꯗ ꯊꯥꯡꯉꯁꯨ ꯌꯨꯕ ꯑꯃ ꯍꯥꯏꯅꯗ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝꯗ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯣ ꯂꯩꯔꯤꯕꯁꯤ ꯀꯔꯝꯅ ꯑꯩꯅ ꯇꯤꯡꯈꯪꯁꯦ ꯀꯥꯟꯊꯣꯛꯑꯒ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯤ ꯂꯝꯗꯝꯗꯁꯨ ꯂꯩꯔꯤꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ
ꯍꯥꯏꯗꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯃꯇꯝꯗ But still, ꯉꯝꯒꯅꯤ ꯈꯜꯂꯤ. you are struggling through thick and thin. ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯥꯎꯖꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯈꯨꯃꯨꯛꯆꯝ ꯁꯟꯖꯤꯇꯥ ꯆꯅꯨꯁꯦ you are standing still tall and bright. aduna kaisu sida maithire hane ninghan ngai maram leite ndamai phauji ninghan gadaba nate punsidadi bayam sembe beyari takbi beyari tambi beyari sada du potential training punamak knowledge punamak lo yawbani ana wakla hande bignu ada god sees the truth but when sana isona achumba ji khangdi khangi waila pu matam tam khara changena ada soina sanjita gi favor da achumma ba potse lakani lakpa su sunu ma hajege ko ada ngasi se sanjita 자기 얌나 혹시 드리프팅 아파트 오바 얌나 수마이나 kitang 아그 setback 레이브 마tam니 아나 punumak시 로는 각톡 비르간다 ISTB나 request 옥저럭바 하지럭바 프로스트 옥저럭 마tam나 농시비드나 스페셜리 비올 싱시 농시비드 마콕 통무싱이 와리들 랭비리 와리부터 샤는 비단자 비비리 아나 마로이모 와리 매암수 산자바 펑저오래 시기드막다 선지다 농콜리든 타가지고 펑벌스 hari wapam istamjaw lorina ngasigdi matang sida makok thong singi wari lo sinjare meng tabir be birul sing aroi boy namukana kurumjari